लेचल रेडियो लाइव चैनल की लिसनर खुदिंगमक्पु सोनम चनुना तराम नोक्चरी ngasi wari asigi mamingna thasi thanau hauba samu aduga wari asibu ibirakpana moiranglei makhuman adudi mayam puna wari asimu taminarasi baba ho babo hai kaidore samu aisu ta tomboina koiba chatpasida yaurugi kari lamdano ne na pachingda hai mafam do laifam kale hainabani ko as akoi mi yami kishu tawroi baba Numit kaya ni gino ne, numinini ka kineba. Hoy hoy. Ado zatlam daida namada ning tina manam ganam halaga zatluko. Hoy baba. Hai, iroi siyam ta turel da putharaga iru zathok piramo. Hoy baba. Manak ta dum senaraga layuko. Nangi ne iroi na turel da thamlaga koi chat pido tawgano. Hoy baba, ay sukhangida. Salo. Hayeng migi law khoiro dori bani. Fazana pothalo. Samona iroi anido hoiduna turelda puthaduna irulu zahalle aduga ningthina makonda amu machinjak pijaduna thanamle Hai Samu nangbu kaida leige Samu imai kamai huriye sangoldo ningthina yenglamuko mai samnani hoima Samu sansingdo yenglaga arangbia sese nabuk thanaba chaw hayeng nongalaga dine sangom amuk sumduini nabuk thanaba chasiluko sangom yam thoknaba Angobia, nang susasilu, hayeng sampo koi badane, natau iruisina na pangal henki batare, sasilu. Sakum dani, mayam do punga da may hoduna ikoi na pamli. Tomba madi purnima gi machasi mangani. Nupa ahum nupi ani, samuna kwai ahalni, purnimana. Hai samua, sese, chuzak se may eduda law. Ay sak pat am talushangi. Sida law ragalay radine, chak loiraroy. Ima, kainsang thong duino. Sagim pome ado ai hayeng ta khomboiga koi basalu duni ko ima numinini gi kari lamda na pachingda hai mafam do lai pham yam kan bani ne mina pak hek chatnaba mafam nate ne as hojikti kem tawdrabani aduga ithanja tawsu nate akhoi mi yam ima de kaya salhaning de ko ima ai kashu tawroi mi tombana chujak se mulle se sa tombi phana maga ne thangpak to ga puro makak ta thoke hoi baba Sese saro. Machin manaw do haraw yena duna chaminay. Tombagi imong si kaysu thoy na waba imong oide. Law ingkol yam na chaw na lerami. Asam na ahing do mahawzin kre. No nga le samuna. Ima, babo, mi ngay lere ay salage basi. Manamamta na mula o. Ngan mandra ni henoy ba? Kung na chatoy ni nung sasara di chat pa nga maroy. Ado na ingi ngay sita chat horagi taw ni ima. Pare. Sildi kayam yawra ba? Kradam yawri baba. Konaradro konabayarida sese lupa chama siga hapchilo hoy baba ado ima baba aise lukhigi ta khomboisu kuire ba ngairaga leiba hoy phazana chaluko hoy baba ta khomba chasira samu ibona ngaibadane numit puthokle he ngasai de ngaiba bu kari tawra lege to yam moli dubo yada tawrini ta khomba chasilaw lamse angang na ti he chatuise bo hoy ba chalase ngangdana leirano Asamna makoy makhong na pungkhra lepta na chatpana na paching hairiba chingdugi chingkhong yauri. Thainagi matamdadi khong na chatpasi karisa kuina changlamdi mayam hau wari sasadana yamna nungai na chatnarami. Sitona maphamsi otokna phajakri he. Hek ubada thamoi gasi puking hek ingkrewani. Samuna asengba ta sito sidi yumdaga haningdaw mandi he. Kitang manung changlaga leifam khola macham sarsi. Aduga ngay hak mapam si yengunaba. Hoy, laknaro he mayam. Makoy tara muk lakpani, mayam changduna hau tawduna, khola do sabaloi kre. Sitona, swai sidi sing akang bakaya laybo udi. Huren ngi sing kara thiyaw daba yaroy, lao yengusi. Samuna, aso mawangrom da changusi, ising sentha bagi makhola masu tarak padaw na tawi. Hoy ni, anak pasida loksu layba mali niya. Takhomba, ising kondo paisilaw ko, ising solaksi. Hoy. Makoy mga muk haunaduna chingdugi awang thangba chingmay domda laklami. Khara changlakpaga uri ising chaibi ama yamna ningthina chentaribadu. Samuna. Bah, khupazasi. Aidi pungaw hi ngawrimni. Hai suhaibani sathina phazehe. Aidi mafam sida sum lainingebu. Samua, asengba maki mafam sida laikhini ko. Aidi laininglabani ne. Nupi imthiraga sida laihoro dudi. Aduna faradra khangdebu. Asumna mayam haraw ising susokle
ꯑꯗꯨꯒ ꯁꯤꯡ ꯈꯔ ꯑꯀꯪꯕꯁꯨ ꯊꯤꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯁꯩ ꯁꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯆꯤꯡꯗꯨꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯨꯔꯦ꯫ ꯆꯤꯡ ꯑꯗꯨꯗ ꯂꯩꯕ ꯑꯔꯣꯏꯕ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯋꯥꯅꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯏꯁꯩ ꯁꯛꯅꯔꯝꯂꯒ ꯇꯨꯝꯅꯔꯝꯃꯤ꯫ ꯁꯥꯃꯨ ꯇꯨꯝꯊꯕ ꯍꯧꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ! ꯁꯥꯃꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯂꯥꯒꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯂꯩꯔꯤꯁꯤꯅ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ? ꯁꯥꯃꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯥꯃꯨ! ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯩꯔꯣ? ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯤꯡ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯗ ꯑꯩꯁꯦ ꯂꯝꯕꯤ ꯂꯝꯃꯥꯛꯅꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯣ ꯀꯔꯣꯝꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ꯫ ꯁꯤꯗ ꯃꯩꯉꯥꯜ ꯑꯃ ꯐꯪꯉꯦꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯀꯃꯥꯏ ꯈꯪꯉꯤꯕ? ꯉꯁꯥꯏ ꯅꯃꯥꯟꯅꯕ ꯑꯃꯅ ꯀꯧꯈꯤꯕꯗꯣ ꯑꯗꯨꯗ ꯇꯥꯍꯧꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯅꯪ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯌꯥꯅꯤꯗ꯫ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯂꯩꯕꯗꯣ ꯅꯪ ꯃꯐꯝ ꯈꯪꯕ꯭ꯔꯣ? ꯈꯪꯉꯦ꯫ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯋꯥꯡꯄꯥꯡꯅ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯑꯗ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯤꯟꯕꯤꯌꯨ꯫ ꯃꯐꯝꯗꯨ ꯌꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯣ, ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯤꯟꯕꯤꯔꯒꯦ꯫ ꯉꯥꯏꯈꯣꯀꯣ, ꯑꯩ ꯂꯦꯟꯇꯔꯟ ꯑꯝꯇꯪ ꯄꯥꯏꯔꯛꯈꯤꯒꯦ꯫ ꯃꯐꯝꯁꯦ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯐꯖꯅ ꯃꯝꯃꯦꯕ꯫ ꯍꯣꯏ꯫ ꯁꯥꯃꯨ ꯈꯣꯂꯥꯗꯒꯤ ꯂꯦꯟꯇꯔꯟ ꯑꯃ ꯂꯧꯊꯣꯛꯂꯨꯔꯒ ꯃꯈꯨꯠ ꯌꯦꯠꯅ ꯄꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯩ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯏꯆꯜꯗꯤ? ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯑꯣ, ꯅꯈꯣꯏ ꯅꯃꯥꯟꯅꯕꯤ ꯉꯥꯛ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯄꯨꯟꯅ ꯌꯥꯎꯔꯛꯄ꯭ꯔꯣ? ꯌꯥꯎꯔꯛꯇꯦ꯫ ꯏꯃꯥꯟꯅꯕꯤ 6 ꯑꯃꯒ ꯑꯩꯒ ꯄꯨꯟꯅ 7 ꯂꯥꯛꯄꯅꯤ꯫ ꯑꯣ꯫ ꯁꯨꯝ ꯂꯥꯛꯄꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨ ꯌꯧꯔꯦ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯥꯃꯨꯗꯨ ꯃꯁꯥ ꯈꯪꯗ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯍꯦꯂꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯣꯏ ꯂꯩꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ? ꯑꯇꯣꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯏꯆꯦ ꯉꯥꯛꯇꯅꯤ꯫ ꯅꯣꯏ ꯅꯆꯦꯁꯤꯡꯁꯤꯗꯤ ꯃꯁꯛ ꯂꯣꯏ ꯐꯖꯩꯅꯦ꯫ ꯑꯗꯣ ꯅꯪꯅꯗꯤ ꯈꯔ ꯍꯦꯜꯂꯦ ꯐꯖꯕ꯫ ꯑꯁꯦꯡꯕꯒꯤ ꯍꯦꯟꯕ꯭ꯔꯥꯅꯦ? ꯍꯦꯜꯂꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ꯫ ꯀꯩꯅꯣꯝꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯌꯥꯏ꯫ ꯑꯗꯣ ꯉꯥꯏꯈꯣꯀꯣ, ꯑꯩ ꯄꯨꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯍꯣꯏ ꯌꯥꯏ꯫ ꯍꯦꯂꯣꯏ ꯑꯍꯜꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ, ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯩꯕꯨꯔꯣ? ꯍꯣꯏꯅꯦ, ꯂꯥꯏꯈꯣꯡꯗꯒꯤꯅꯦ꯫ ꯀꯌꯥꯝ ꯂꯥꯞꯀꯦ ꯃꯐꯝꯁꯤꯗꯒꯤ? ꯀꯟꯅ ꯂꯥꯞꯄ ꯃꯐꯝ ꯅꯠꯇꯦꯗ, ꯅꯣꯡꯃꯗ ꯑꯗꯨꯝ ꯌꯧꯕ ꯃꯐꯝꯅꯤ꯫ ꯑꯣ, ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ? ꯁꯥꯃꯨ ꯏꯀꯥꯏꯅ ꯂꯨꯈꯝ ꯅꯥꯜꯂꯒ ꯑꯁ, ꯋꯥꯍꯪ ꯐꯥꯎꯗꯤ ꯏꯆꯦ꯫ ꯈꯨꯝꯃꯨꯅꯦ, ꯏꯀꯥꯏꯒꯅꯣ꯫ ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤꯗꯅ꯫ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯁꯨ ꯏꯆꯦ꯫ ꯑꯇꯣꯟꯕꯤꯅ ꯇꯥ ꯁꯥꯃꯨ, ꯁꯦ ꯉꯥ ꯊꯣꯡꯕꯁꯤ ꯆꯥꯁꯤꯜꯂꯣ꯫ ꯁꯥꯃꯨ ꯃꯇꯤꯟ ꯌꯣꯠꯂꯒ ꯁꯤꯗꯤ ꯍꯥꯎꯅꯤꯍꯦ꯫ ꯍꯥꯎꯗꯣꯏꯅꯦ, ꯆꯥꯁꯤꯜꯂꯣ, ꯑꯩꯅ ꯊꯣꯡꯕꯅꯤ꯫ ꯑꯩꯅꯕꯨ ꯊꯣꯡꯂꯗꯤꯅꯦ ꯏꯆꯦꯁꯤꯡꯅꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏ꯫ ꯁꯥꯃꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯎꯕꯅꯤ, ꯑꯁꯦꯡꯕꯗꯗꯤ ꯉꯥ ꯑꯍꯤꯡꯕꯅꯤ꯫ ꯁꯥꯃꯨ ꯏꯒ ꯑꯣꯔꯣꯔꯣ ꯇꯥꯕ ꯃꯈꯩ ꯆꯤꯛꯇꯨꯅ ꯆꯥꯔꯤ꯫ ꯍꯦꯂꯣꯏꯁꯤꯡꯗꯨꯗꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯁꯥꯃꯨ ꯍꯦꯂꯣꯏꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯗꯨꯅ ꯃꯐꯝꯗꯨꯗ ꯂꯦꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯁꯦꯇꯣꯅ ꯍꯥꯏ, ꯁꯥꯃꯨꯗꯤ ꯎꯗꯦꯅꯦ, ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯍꯣꯏꯅꯦ, ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯍꯥꯏ, ꯅꯣꯏꯕꯨ ꯁꯥꯃꯨꯒ ꯎ ꯂꯥꯛꯄ꯭ꯔꯣ? ꯎꯗꯤꯌꯦ꯫ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ ꯂꯥꯎꯅꯦ꯫ ꯌꯨꯝ ꯍꯜꯂꯝꯗꯥꯏꯁꯤꯗ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ ꯀꯔꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ? ꯁꯤꯇꯣꯅ ꯅꯈꯣꯏ ꯈꯔ ꯄꯣꯠ ꯆꯩꯁꯤ ꯌꯣꯝꯂꯝꯃꯣ, ꯈꯔ ꯑꯃꯅꯅꯦ ꯁꯥꯃꯨ ꯑꯝꯇ ꯊꯤꯔꯨꯁꯤ ꯂꯥꯎ꯫ ꯍꯥꯏꯔꯝꯗꯨꯅ ꯈꯣꯝꯕꯒ ꯃꯈꯣꯏ ꯈꯔ ꯂꯣꯏꯅꯗꯨꯅ ꯁꯥꯃꯨ ꯊꯤꯕ ꯂꯥꯛꯏ꯫ ꯁꯤꯇꯣꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯣꯝꯗ ꯍꯥꯟꯅ ꯊꯤꯔꯨꯁꯤ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ ꯑꯗꯨꯗ ꯃꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨ ꯌꯥꯝ ꯐꯖꯩ, ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯀꯥꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯣꯏꯅꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨ ꯌꯧꯔꯦ꯫ ꯃꯌꯥꯝꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕꯗꯨꯒꯤ ꯈꯤꯇꯪ ꯃꯊꯛ ꯋꯥꯏꯗ ꯁꯥꯃꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ, ꯅꯪꯗꯤꯗ ꯀꯩꯗꯧꯏꯕ? ꯈꯣꯝꯕꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯤꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯔꯒ ꯇꯨꯝꯗꯅ ꯂꯩꯔꯤꯕ꯫ ꯀꯨꯝꯊꯔꯣ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯁꯤ ꯇꯥꯗꯦꯅꯦꯍꯦ꯫ ꯃꯈꯣꯏꯅ ꯐꯅ ꯀꯧꯔꯕꯁꯨ ꯁꯥꯃꯨ ꯇꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯃ ꯑꯅꯤ ꯀꯥꯈꯠꯇꯨꯅ ꯁꯥꯃꯨꯕꯨ ꯄꯨꯊꯔꯛꯂꯦ꯫
ꯁꯃꯨꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯈꯣꯝꯕꯥ ꯅꯪꯅ ꯅꯁꯥꯅꯎ ꯈꯔ ꯐꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯁꯃꯨꯁꯦ ꯅꯪ ꯈꯔ ꯄꯣꯔꯒ ꯄꯨꯕꯤꯔꯛꯑꯣ ꯈꯣꯠꯂꯥꯗ ꯇꯨꯝꯒꯦ ꯍꯥꯏꯗꯗꯅ ꯃꯁꯤ ꯇꯥꯅ ꯂꯥꯛꯑ ꯀꯃꯥꯏꯅ ꯇꯨꯝꯃꯤꯅꯣ ꯁꯤ ꯉꯥꯡꯁꯤꯕꯣ ꯂꯥꯏꯒ ꯑꯣꯛꯅꯔꯝꯗꯅꯅꯦ ꯈꯔ ꯊꯨꯅ ꯄꯨꯔꯁꯤ ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯏꯁꯤ ꯇꯥꯗꯦꯕ ꯀꯨꯏꯊꯈ꯭ꯔꯗꯤ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯍꯣꯏ ꯍꯣꯏ ꯊꯣꯡꯒꯠꯂꯛꯑꯣꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯁꯃꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯂꯝꯕꯤ ꯂꯥꯛꯄꯗ ꯃꯈꯣꯏ ꯁꯤꯟꯅꯗꯨꯅ ꯁꯃꯨꯕꯨ ꯄꯣꯗꯨꯅ ꯂꯥꯛꯏ ꯁꯤꯇꯣꯅ ꯁꯃꯨ ꯏꯕꯣ ꯅꯪ ꯃꯊꯪꯗꯩ ꯀꯣꯏꯕꯒ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯍꯦ ꯈꯣꯝꯕꯅ ꯅꯠꯇꯦ ꯃꯥꯏꯁꯤ ꯍꯦꯂꯣꯏꯒ ꯑꯣꯛꯅꯔꯖꯥꯠꯂꯣ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯋꯥꯅꯤ ꯈꯪꯗꯦ ꯑꯣꯛꯅꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣ ꯃꯆꯤꯟꯒꯥꯁꯤ ꯉꯥꯛꯇꯅꯤ ꯇꯩꯔꯤꯁꯦ ꯅꯨꯃꯤꯗꯥꯡ ꯀꯔꯤꯅꯣ ꯑꯣꯛꯇꯕ ꯊꯕꯛꯀ ꯇꯧꯔꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯍꯦꯂꯣꯏꯅ ꯆꯦꯟꯕꯗꯤ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯅꯗꯥꯏꯅꯦ ꯑꯗꯨꯒ ꯁꯃꯨꯗꯤ ꯌꯥꯝ ꯐꯣꯡꯅ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯨꯝꯗ ꯍꯥꯟꯅꯅꯦ ꯑꯝꯇ ꯌꯧꯁꯤꯁꯦ ꯁꯃꯨ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯃꯅ ꯃꯊꯪꯗꯩ ꯁꯃꯨ ꯌꯥꯎꯔꯗꯤ ꯑꯩ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯔꯣꯏꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯃꯨꯕꯨ ꯃꯌꯨꯝ ꯇꯥꯅ ꯊꯤꯜꯂꯛꯂꯤ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ ꯁꯤꯇꯣ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯁꯤꯇꯣꯅ ꯄꯨꯔꯅꯤꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ ꯄꯨꯔꯅꯤꯃꯥ ꯄꯥꯈꯠꯅ ꯍꯥꯏ ꯈꯣꯝꯕꯥ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯆꯥꯎꯕꯗꯣ ꯑꯝꯇ ꯀꯧꯕꯤꯔꯨꯆꯣ ꯏꯆꯥꯁꯦ ꯑꯝꯇ ꯌꯦꯡꯍꯟꯁꯤꯅꯦ ꯅꯣꯏꯕꯣ ꯍꯣꯏꯅꯦ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯆꯥꯎꯕꯕꯨ ꯀꯧꯔꯨꯔꯒ ꯁꯃꯨꯕꯨ ꯌꯦꯡꯍꯜꯂꯤ ꯍꯥꯏ ꯁꯤꯗꯤ ꯑꯣꯛꯅꯔꯦꯗꯅ ꯗꯥꯗꯥ ꯀꯔꯤ ꯅꯣꯛꯅꯔꯦ ꯍꯥꯏꯕꯕꯣ ꯃꯆꯤꯟ ꯃꯅꯥꯎ 8ꯀꯤ ꯏꯇꯣꯟ ꯇꯣꯟꯕꯤꯗꯨꯅ ꯅꯆꯥꯁꯤ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦꯅꯦꯍꯦ ꯀꯃꯥꯏ ꯇꯧꯅꯤ ꯇꯥꯗ ꯑꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯃꯨꯟꯅ ꯌꯦꯡꯒꯦ ꯂꯥꯏꯕꯛ ꯐꯔꯕꯅꯤꯀꯣ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯄꯨꯁꯟꯗꯕꯤ ꯑꯀꯣꯛꯄ ꯃꯐꯝꯗ ꯊꯅꯝꯂꯤꯕꯗꯣ ꯀꯥꯆꯤꯟ ꯑꯃꯗ ꯄꯨꯁꯟꯒꯦ ꯍꯣꯠꯅꯔꯤꯉꯩ ꯅꯣꯡ ꯉꯥꯟꯈꯤꯕꯅ ꯍꯥꯟꯗꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯊꯅꯝꯂꯤꯕꯅꯤ ꯍꯥꯏꯔꯒ ꯆꯥꯎꯕꯅ ꯁꯃꯨꯕꯨ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯃꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯏꯁꯥꯁꯦ ꯂꯣꯏ ꯊꯤꯟꯗꯣꯛꯏ ꯍꯣꯏ ꯄꯣꯊꯥꯔꯣ ꯁꯃꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯌꯥꯝꯗꯨꯁꯨ ꯅꯦꯅꯥ ꯇꯥꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯅ ꯆꯥꯎꯕꯒꯤ ꯑꯋꯥꯃꯟ ꯈꯔ ꯀꯠꯂꯕ ꯃꯇꯨꯡꯗ ꯆꯥꯎꯕꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯃꯨꯗꯨ ꯀꯔꯤꯁꯨ ꯇꯧꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯨꯔꯅꯤꯃꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯥꯏ ꯁꯃꯨ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯦ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯍꯣ ꯅꯨꯄꯥ ꯅꯆꯥ ꯅꯨꯄꯥꯗꯨ ꯂꯩꯇꯦ ꯃꯤ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯗꯨꯅ ꯈꯪꯗꯦ ꯑꯝꯇ ꯊꯤꯕꯤꯌꯣ ꯑꯩ ꯁꯤꯇꯨꯍꯣꯏ ꯈꯣꯝꯕꯣꯏꯗ ꯑꯝꯇ ꯍꯪꯉꯨꯒꯦ ꯇꯣꯝꯕ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯐꯝ ꯆꯠꯇꯨꯅ ꯊꯤꯔꯦ ꯁꯃꯨꯗ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯕ ꯍꯧꯔꯦ ꯄꯨꯔꯅꯤꯃꯥꯗꯣ ꯀꯞꯂꯒ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯁꯃꯨ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦꯅꯦ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯔꯣ ꯁꯤꯇꯣ ꯁꯃꯨ ꯍꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯁꯧꯒ꯭ꯔꯤ ꯑꯅꯥꯟꯕꯤ ꯄꯔꯦꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯅꯣꯃ ꯂꯦꯡꯕ ꯎꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯤꯇꯪ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯑꯋꯥꯡꯕ ꯁꯧꯒ꯭ꯔꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯁꯦꯟꯖꯦꯡꯒꯤ ꯄꯨꯈꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯍꯥꯏꯔꯒ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯏ ꯍꯥꯏꯁꯤꯇꯣ ꯀꯩꯗꯧꯔꯦ ꯃꯥꯃꯥ ꯂꯩꯔꯦ ꯁꯃꯨ ꯂꯩꯔꯦ ꯁꯧꯒ꯭ꯔꯤ ꯃꯔꯛꯁꯤꯗ ꯁꯃꯨꯗꯣ ꯂꯩꯔꯦ ꯍꯥ ꯑꯁꯦꯡꯕ꯭ꯔꯅꯦꯍꯦ ꯃꯥꯅꯤ ꯃꯥꯃꯥ ꯁꯃꯨꯗꯨ ꯁꯧꯒ꯭ꯔꯤ ꯃꯔꯛꯇꯨꯗꯒꯤ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯤ ꯐꯖꯕꯤ ꯁꯦ ꯑꯩꯁꯨ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯄꯨꯕꯤꯔꯣ ꯑꯩꯕꯨ ꯁꯦ ꯄꯨꯕꯤꯔꯣꯕ ꯁꯃꯨ ꯃꯇꯣꯝꯇ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯌꯥꯝꯗꯨ ꯅꯥꯀꯟꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯁꯃꯨꯕꯨ ꯀꯣꯏꯁꯤꯜꯂꯒ ꯐꯥꯔꯝꯃꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯅꯤ ꯑꯩꯒꯤ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯃꯨꯕꯨ ꯐꯥꯔꯒ ꯌꯦꯡꯂꯝꯃꯤ ꯑꯃꯥꯏꯕꯅ ꯀꯟꯅ ꯌꯦꯡꯕꯗꯒꯤ ꯁꯃꯨ ꯅꯤꯡꯊꯤꯅ ꯐꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯃꯨ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯍꯥꯟꯅꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯗꯅ ꯏꯔꯣꯏ ꯑꯃꯗꯤ ꯁꯟꯁꯤꯡꯒ ꯄꯨꯗꯨꯅ ꯃꯤꯒꯤ ꯂꯧ ꯏꯪꯈꯣꯜ ꯈꯣꯏꯕꯒ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯕ ꯃꯤꯁꯤꯡꯁꯤ ꯊꯥ ꯍꯧꯒꯠꯂꯛꯄ ꯑꯃꯗꯤ ꯊꯥ ꯂꯣꯏꯔꯝꯗꯥꯏ ꯑꯁꯤꯗ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯏ ꯍꯥꯏꯅꯩ ꯂꯥꯏ ꯐꯅ ꯈꯨꯔꯨꯝꯂꯕꯁꯨ ꯄꯨꯡꯐ ꯐꯕꯗꯤ ꯉꯝꯗꯦ ꯍꯥꯏꯅꯩ ꯄꯨꯔꯅꯤꯃꯥꯅ ꯁꯤꯟꯗꯨꯅ ꯁꯃꯨꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯦ ꯅꯨꯄꯤ ꯊꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯁꯃꯨꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯕ ꯀꯨꯝꯈꯤꯕꯅꯤ ꯃꯦꯂꯩꯅ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯏꯔꯨꯖꯕ ꯀꯨꯝꯈ꯭ꯔꯒ ꯁꯨꯡꯀꯥ ꯀꯥꯔꯛꯇ꯭ꯔꯤꯁꯤꯕꯣ ꯃꯄꯥꯟꯗ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯁꯃꯨꯗꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨ ꯅꯥꯃꯩ ꯅꯤꯡꯊꯤꯅ ꯇꯥꯈꯠꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯏꯁꯩ ꯉꯪꯂꯒ ꯊꯥꯡꯒꯣꯜꯗꯣ ꯍꯥꯏꯔꯒ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯐꯖꯕꯤ
ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩ ꯂꯥꯛꯀꯅꯤꯀꯣ ꯉꯥꯏꯔꯝꯃꯣ ꯀꯔꯤꯅꯣ ꯃꯥꯅ ꯑꯥꯗ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯊꯥꯡꯒꯣꯟꯒꯥꯁꯦ ꯄꯥꯏꯔꯒ ꯏꯁꯩꯒꯥꯁꯨ ꯉꯪꯂꯤ ꯃꯥꯜꯂꯦꯅꯦ ꯍꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯏꯔꯨꯖꯅꯤ ꯀꯨꯝꯈ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯏꯁꯩ ꯉꯪꯉ ꯂꯩꯔꯝꯃꯤꯁꯤꯕꯣ ꯍꯣ ꯇꯥꯕ꯭ꯔꯣ ꯍꯩꯃꯥ ꯃꯅꯥꯁꯤ ꯄꯪꯉꯖꯥꯠꯂꯣ ꯑꯁꯨꯛ ꯀꯟꯅ ꯀꯧꯏꯁꯤꯕꯨ ꯇꯥꯗꯦ ꯋꯥꯅꯤ ꯍꯣ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯁꯥꯃꯨꯗꯨ ꯃꯃꯤꯠ ꯃꯅꯥ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯒ ꯃꯦꯂꯩꯗ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥ ꯑꯩꯒꯤ ꯐꯖꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯪ ꯌꯥꯝ ꯌꯦꯠꯅꯤꯡꯕ꯭ꯔꯣ ꯅꯪ ꯊꯥꯡꯒꯣꯜꯁꯤꯅ ꯅꯪ ꯉꯛꯁꯝꯗꯨꯗ ꯂꯦꯜꯂꯨꯔꯥ ꯍꯥ ꯂꯦꯜꯂꯨꯔꯣ ꯀꯩꯅꯣ ꯊꯥꯗꯣꯛꯑꯁꯦ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯁꯥꯃꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯈꯠꯅꯩ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯍꯥꯏ ꯌꯥꯏꯃ ꯇꯣꯟꯗꯣꯟꯕ ꯅꯈꯣꯏꯕꯨ ꯊꯥꯡꯒꯣꯟꯁꯦ ꯑꯝꯇ ꯃꯨꯜꯂꯨ ꯂꯥꯎꯅꯦꯍꯦ ꯃꯤ ꯁꯤꯅꯕ ꯇꯥꯔꯦꯅꯦ ꯆꯪꯁꯤꯜꯂꯛꯀꯅꯨ ꯀꯅꯥꯝꯇ ꯑꯩ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯠꯀꯅꯤꯀꯣ ꯑꯩꯗꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯁꯤꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯁꯨ ꯆꯪꯂꯛꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯥꯃꯨꯗꯒꯤ ꯊꯥꯡꯒꯣꯟꯗꯨ ꯃꯨꯜꯂꯤ ꯇꯣꯝꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯔꯦꯜꯅ ꯇꯥꯆꯧ ꯑꯩ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯈꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯐꯥꯊꯗꯨꯅ ꯊꯅꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯈꯔ ꯊꯨꯔꯣ ꯇꯣꯔꯦꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯁꯥꯃꯨꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯆꯠꯀꯦꯕ ꯑꯩ ꯈꯥꯝꯒꯅꯨ ꯑꯩ ꯆꯠꯀꯦ ꯍꯥꯏꯔꯒ ꯃꯦꯂꯩꯅ ꯏꯃꯥ ꯀꯔꯤꯅꯣ ꯇꯥꯆꯧꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯑꯩꯕꯨ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯕꯦꯃꯥ ꯊꯣꯏꯅ ꯈꯟꯖꯤꯟꯒꯅꯨꯁꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯌꯦꯡꯂꯒ ꯐꯈꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯍꯥꯟꯅꯁꯨ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯕ꯭ꯔꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯃꯨꯛꯇꯤ ꯇꯧꯈ꯭ꯔꯦ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯃꯨꯛ ꯍꯧꯔꯛꯏꯁꯤꯅꯤ ꯐꯔꯛꯀꯗ꯭ꯔꯣ ꯏꯃꯥ ꯀꯔꯤꯒꯤ ꯐꯗꯅꯤ ꯐꯔꯛꯀꯅꯤ ꯏꯃꯥ ꯑꯩ ꯃꯥꯏ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯧꯁꯤꯗꯤ ꯏꯃꯥꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯈꯟꯖꯤꯜꯂꯕꯗꯤ ꯏꯃꯥꯍꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯐꯅꯕ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯁꯤꯗꯤ ꯆꯥꯇꯣꯝꯕꯤ ꯁꯦ ꯅꯅꯝꯃꯒ ꯂꯩꯃꯤꯟꯅꯔꯨ ꯂꯥꯎ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯣꯔꯦꯜꯅ ꯑꯃꯥꯏꯕ ꯆꯥꯎꯕ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯆꯥꯎꯕ ꯁꯥꯃꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯝꯕ ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯃꯁꯤꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯀꯧꯕꯤꯔꯨꯔꯣ ꯑꯩꯅ ꯉꯝꯕꯒꯤ ꯊꯥꯛ ꯍꯦꯟꯈ꯭ꯔꯦ ꯇꯣꯝꯕ ꯃꯊꯥ ꯁꯥꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯇꯣꯔꯦꯜ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯇꯥꯆꯧꯕ ꯑꯃꯥꯏꯕꯒꯤ ꯂꯩꯐꯝꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯆꯠꯇꯨꯅ ꯀꯧꯖꯔꯨꯒꯦ ꯆꯥꯎꯕꯅ ꯃꯐꯝ ꯇꯥꯛꯇꯨꯅ ꯇꯣꯔꯦꯜꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯤ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎ ꯇꯧ ꯃꯇꯥꯡ 8 ꯄꯥꯟꯕ ꯑꯃ ꯄꯥꯏꯔꯒ ꯁꯥꯃꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯇꯧꯗꯨꯅ ꯅꯥꯟꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯀꯥ ꯑꯗꯨꯗ ꯁꯥꯃꯨꯒꯤ ꯃꯃꯥꯡꯗ ꯑꯃꯥꯏꯕꯗꯨ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯏ ꯁꯥꯃꯨ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯔꯗꯨꯅ ꯈꯤ ꯍꯥꯏꯔꯒ ꯆꯨꯡꯁꯤꯜꯂꯛꯏ ꯇꯣꯟꯖꯥꯎꯅ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦꯗꯅ ꯆꯦꯜꯂꯣꯍꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯇꯧꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯐꯩꯖꯣꯝ ꯇꯥꯈꯠꯂꯒ ꯆꯦꯟꯈꯤ ꯁꯥꯃꯨꯅ ꯉꯥꯏꯈꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯋꯥꯒ ꯁꯣꯟꯗꯅ ꯆꯥꯒꯦ ꯍꯥꯠꯀꯦ ꯂꯩꯔꯝꯃꯣ ꯁꯤꯇꯣꯅ ꯁꯥꯃꯨ ꯁꯦ ꯑꯝꯇ ꯇꯞꯊꯣꯛꯁꯤ ꯁꯥꯃꯨ ꯃꯌꯥꯝ ꯑꯝꯇ ꯂꯥꯎꯅꯤ ꯅꯣꯏꯕꯣ ꯁꯥꯃꯨꯁꯤ ꯆꯦꯟꯈꯤꯕ ꯇꯥꯔꯦꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯁꯥꯃꯨꯗꯨ ꯐꯥꯖꯤꯜꯂꯤ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎ ꯈꯔ ꯆꯦꯟꯕꯒ ꯁꯤꯔꯝꯅꯤꯗ ꯑꯃꯥꯏꯕ ꯁꯥꯕ ꯈꯔ ꯆꯠꯆꯕꯁꯦ ꯊꯋꯥꯏ ꯊꯥꯔꯝꯅꯤꯗ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯦ ꯆꯦꯜꯍꯧꯕꯅ ꯆꯨꯝꯒꯅꯤ ꯑꯩ ꯆꯦꯜꯂꯦꯍꯦ ꯍꯥꯏꯔꯝꯗꯨꯅ ꯇꯣꯟꯖꯥꯎ ꯑꯔꯩꯕꯤ ꯊꯥꯈꯩ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯝꯕ ꯃꯊꯥ ꯁꯥꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯤꯕꯣ ꯈꯣꯝꯕꯅ ꯃꯥꯃꯥ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯁꯨꯃꯥꯏꯅ ꯍꯦꯂꯣꯏ ꯑꯣꯡꯅꯕꯁꯦ ꯌꯦꯡꯕ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯗ ꯑꯝꯇꯪ ꯌꯦꯡꯍꯜꯂꯒ ꯌꯦꯡꯁꯤꯔꯥ ꯈꯣꯝꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯀꯅꯥ ꯊꯥꯔꯒ ꯀꯧꯕꯅ ꯐꯅꯤ ꯌꯥꯏꯃꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯊꯥꯔꯣ ꯀꯩꯁꯨ ꯂꯥꯞꯄ ꯂꯝ ꯅꯠꯇꯦ ꯌꯨꯝꯁꯨ ꯊꯤꯕ ꯑꯗꯨꯝ ꯂꯥꯏꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯣꯔꯦꯜꯅ ꯇꯥꯆꯧ ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ ꯑꯉꯥꯡ ꯉꯥꯛꯇ ꯊꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯂꯝ ꯂꯥꯞꯄꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩ ꯌꯥꯎꯔꯒꯦ ꯍꯣꯏ ꯅꯪꯒ ꯈꯔ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯔꯣ ꯇꯣꯔꯦꯜꯅ ꯂꯝꯖꯤꯡꯗꯨꯅ ꯑꯃꯥꯏꯕ ꯑꯃꯃꯨꯛ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯁꯥꯃꯨꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯂꯤꯕ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡ ꯆꯪꯁꯤꯟꯗꯨꯅ ꯌꯥꯟꯅꯕ ꯇꯧꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯀꯤꯕꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯁꯤꯟꯅꯗꯨꯅ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯅꯗ꯭ꯔꯤ ꯃꯦꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯈꯥꯡꯖꯩ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯏꯃꯥ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯇꯧꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯏꯃꯥꯍꯣꯏ ꯃꯌꯥꯝꯅ ꯐꯅꯕ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯃꯦꯂꯩ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯄꯨꯔꯅꯤꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯊꯦꯝꯐꯝ ꯈꯪꯗꯦ ꯁꯥꯃꯨꯒꯤ ꯃꯇꯧꯗꯨ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯅꯔꯦ ꯇꯣꯔꯦꯜ ꯍꯣꯏꯅ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯨꯔꯦ ꯑꯃꯥꯏꯕ ꯏꯕꯣꯇꯣꯟꯅ ꯍꯤꯁ ꯃꯁꯤꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏ ꯄꯨꯟꯗꯨꯅ ꯊꯝꯂꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯇꯥꯔꯦ ꯐꯒꯅꯤ ꯑꯣꯖꯥꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧꯁꯤ
Hai sito yoli do poro. Nakoi amani su sanglau lao. Mayam changduna samubu pharaga yoli na punduna thamle. Aibu thado. Ai pungano. Aibu thado oba. Amaiba iboto na samubu ki halami. Samu atopa amaiba amata ki drabasu iboton budi yamna ki. Iboto na ki na ba phu duna dap tawi. Tomba. Aikoi singa sinong manini si khaklayeng banadi pharoi ko. Aduna matam khradi changani. Aikoi gi khuldagi handok hanjin chatpada khudung chagadaba mandi. Aduna nakhoi gi sida leibada kaiba leigadra. Adugidi akaibamta leiroi oza. Ozana bu leibigi hairabadi mafam phajana sinjage. Ado tomba. Aikoi di mausingna thongba chakti chaba yadi. Makhoi ga chapu yan punba siyadi. Aduga leifam su nakhoi ga punba yadi. Tongana leigadabani. Yani oza aikoi sinjage. Icha sida bu phanaba laying bi oza. Phare dudi. Tombana ibotongi amadi maga loina rakliba manai singi leifam kaning thina semle aduga machanupi anina amaiba anidugi chak ising seba ning thina tawhalle ahingi matamni samu makutta karigumba mapairaga makhongda pulliba yotli edubu lawthoknaba kanna hotnari masi tatlu yadine matangduda samugi mamite heloya tombidu urammi lao chase khoi inakta nangaibada ai warabani lao chalasi Lake. Ado makhoina kiriba mayam se lawthokpa ngamdre. Nang amta mateng pangbiyo lawthokpa sida. Hairaga muk lelammi. Ai su nupini na madudi lawthokpa ngamdre. Nang ngamnaba lawthoga law ko ai ngairamdoini. Nasakna phajariba nabukna phatriba. Puna lawthokminaraga chatminakhiba yabase. Thang atekpagumba ama mali samuna pairibadu. Yoto lawthokningmanbadagi masada lensinba phawba khangdre. Lawthokpa yamalaktrabada phaklang aduda makhong aduna pangkawda kawsili pairiba thang atekpa aduna loina hotokli phaklang adusu masa lithokpa chanbagi chang phawba hotokli tomba machagi matau yengba ngamda tumin kapli Torel karino ne khoi nauji tawdu sibo ichagi bibam si nomo nomagi sum phattaba henjilakli kayam kuine ichabo sumna yengduna leigadori bano yam pakhat kanada tacho soidana pharakani Oza amaibana jeksina layeng libasidi. Adubu phagatpa iu udribasidi ne Torel. Samugi anabasi hen ki tawrini. Tamna pharakani tacho. Amaibada thajaba thamsi. Soidana phagani. Aina kari lalurabano. Ichasida siguma phiba mama uhanbiribasibo. Ai khangdre. Tacho yarise. Nasadu ena sokchilani ngayak pothabiruro. Ai among ngahak sena horage. Samu lepa leita phaklang thugairami. Adubu magi yotlidu ukhong amada kibana phaklang hogairabasu nanthokpadi ngamde asumna samubu layeng hapta amamuk pharakle samu nungtigi choirol ngangba lepte makhongda lenbasu lepte tomboigi sumangdu isang yamna thanglamme numidangi matamni torel amadi laikai gi miyoi kharana samugi phibam yengba changlubani torel samugi mataudu ubada pakhatna samu kidorage sitona samu Kaidaurage nangbo minamta panguse kakagi samu kaidaurage ne nangbo amta hogalo ne kaidaurage ipagi bungo hogalo nangbo mayamna kaurisi tadrabro ipagi bungo mayamduna hanjinjin kauraba phawba samu ta khidri asiba amagum taduna lei pung amamuki matung laikaidugi kharaki ganba nupa amasu samugi manakta changlaga haina masahik nomlubaga isisi na leiramba samu mamit mana chap yunglaga phanchong silaaga Oima, sire! Haiduna kaiduna chenerami. Torel, mayumlomda chumna chenbagi mahud, haining makongda hottana chen khirami. Oima, karaidanu na ina chelisibo. Sida yumna tene haining makongine. Ai loredana, somdo irmale, chelhaurage. Yaima mayambana laurakpaduda pakatna chenthorakpada, isang thangwa sumang aduda hanjin nanthurami. Kanino ne taurisibo, hogotpaga ngamjewani. Thokna nankre isang sisu. Somdasu khomba Torel hoigi sangoida phausenaduna hiplambani mayam kaiduna chenarakpaduda chumna chenbagi mahud phau sandoktuna leiribaduda kanboi lakpoi khangchong chungthorakpani longne hekta haitharaga lukhamna yeiraga tasili oima siredana samui bungo nangna mi otpasi olidako ai thadopio aibu thadooba iboton tairen masana kallaga tumi layu lam yam henbra nang halage hatkano ai gi phajabigi manakta chatuini ai hatkano adudi tumina layu lam henganu haina bada yanasi hengadro heloidro helaroi aduni dana
ꯅꯪꯅ ꯑꯄꯥꯝꯕ ꯄꯤꯗꯣꯏꯅꯤ ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯃꯤ ꯀꯤꯍꯟꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯍꯦꯜꯂꯔꯣꯏ ꯑꯩ ꯍꯦꯜꯂꯔꯣꯏ ꯏꯕꯣꯇꯣꯟꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯁꯥꯃꯨꯕꯨ ꯇꯨꯃꯤꯟ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯑꯣꯖꯥ ꯀꯃꯥꯏ ꯇꯧꯅꯤ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤ ꯐꯒꯠꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯐꯔꯛꯀꯅꯤꯗ ꯃꯇꯝ ꯈꯔ ꯈꯖꯤꯛ ꯆꯪꯕꯒꯤ ꯋꯥꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯣꯖꯥ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯤ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯕꯅꯤꯅ ꯏꯃꯧꯁꯤꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯌꯥꯝ ꯊꯣꯏꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯗ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯑꯁꯨꯝꯅ ꯊꯥ ꯑꯅꯤꯃꯨꯛ ꯑꯃꯥꯏꯕ ꯏꯕꯣꯇꯣꯟꯅ ꯁꯥꯃꯨꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯕꯗꯒꯤ ꯁꯥꯃꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯒꯠꯂꯛꯂꯝꯃꯤ ꯃꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯔꯝꯃꯤ ꯏꯕꯣꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨꯁꯨ ꯐꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯖꯔꯤ ꯑꯣꯖꯥꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯌꯥꯔꯦ ꯁꯤꯗꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯩꯕꯁꯤꯡ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯐꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯏꯊꯧꯅꯤ ꯇꯣꯝꯕ ꯑꯣꯖꯥ ꯁꯤ ꯌꯥꯝꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯈꯔ ꯀꯠꯆꯒꯦ ꯂꯠꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦꯗ ꯇꯣꯝꯕ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯇꯕ ꯑꯣꯏꯖꯔꯒꯦꯀꯣ ꯑꯣꯖꯥ ꯑꯣꯏꯖꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯁꯥꯃꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯃꯨꯡꯒ ꯂꯩꯃꯤꯟꯅꯔꯤ ꯃꯦꯂꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯌꯥꯏꯃ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯃꯦꯂꯩ ꯑꯃꯗꯤ ꯁꯥꯃꯨꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯆꯍꯤ 5 ꯁꯨꯔꯦ ꯃꯦꯂꯩꯅ ꯊꯣꯏꯕ ꯏꯃꯥꯒꯤ ꯊꯣꯏꯕꯧ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯑꯋꯥꯡꯗ ꯑꯕꯨꯡꯉꯣꯒ ꯁꯥꯟꯅꯔꯨꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯕꯅꯤ ꯄꯨꯄꯨꯁꯨ ꯅꯪ ꯉꯥꯏꯍꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯈꯨꯠ ꯆꯥꯝꯃꯛꯑꯒꯦ ꯊꯣꯏꯕ ꯃꯈꯨꯠ ꯆꯥꯝꯂꯒ ꯆꯪꯂꯛꯏ ꯏꯁꯨ ꯊꯣꯏꯕ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯑꯧ ꯄꯨꯄꯨ ꯂꯥꯛꯑꯣ ꯄꯨꯄꯨꯅ ꯏꯁꯨꯕꯨ ꯉꯥꯏꯔꯤꯕꯅꯤꯅꯦ ꯍꯣꯏ ꯄꯨꯄꯨ ꯍꯣꯔꯦꯟꯗꯤ ꯇꯨꯔꯦꯜꯗ ꯈꯖꯤꯡ ꯐꯥꯔꯨꯁꯤꯀꯣ ꯑꯩ ꯈꯖꯤꯡ ꯆꯥꯅꯤꯡꯉꯦꯕ ꯏꯁꯨꯕꯨ ꯑꯁꯦꯡꯕꯒꯤ ꯈꯖꯤꯡ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯆꯥꯅꯤꯡꯉꯦ ꯄꯨꯄꯨ ꯍꯣꯔꯦꯟ ꯏꯁꯨꯒꯤꯗꯃꯛ ꯄꯨꯄꯨꯅ ꯐꯥꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯁꯦꯡꯕꯒꯤ ꯑꯩ ꯍꯔꯥꯎꯔꯦ ꯑꯗꯨꯗꯤ ꯈꯖꯤꯡ ꯆꯥꯗꯣꯔꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯑꯌꯨꯛꯇꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯁꯨ ꯊꯣꯏꯕꯗꯤ ꯂꯩꯔꯝꯅꯤꯌꯦ ꯄꯥꯕ ꯊꯣꯏꯕꯧ ꯍꯩꯃꯥ ꯃꯁꯤ ꯉꯥꯡꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯀꯧꯔꯤꯁꯦ ꯇꯥꯗꯦ ꯋꯥꯅꯤ ꯕꯨꯡꯉꯣ ꯑꯩꯈꯣꯏ ꯊꯣꯏꯕ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯇꯦ ꯏꯟꯗꯣꯟ ꯍꯩꯃꯥ ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯁꯤꯕꯣ ꯄꯥꯕ ꯑꯉꯥꯡ ꯂꯩꯇꯤꯌꯦ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯝꯇ ꯊꯤꯕꯤꯌꯣ ꯍꯩꯃꯥ ꯀꯔꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣꯅꯦ ꯃꯁꯤꯕꯣ ꯇꯨꯔꯦꯜꯗ ꯀꯨꯝꯂꯝꯗꯅꯅꯦ ꯆꯠꯂꯣ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯉꯁꯥꯏ ꯈꯖꯤꯡꯒ ꯄꯟꯈꯤꯕꯗꯨꯗꯅꯦ ꯑꯃꯨꯛ ꯀꯨꯝꯂꯝ ꯇꯥꯔꯦ ꯄꯨꯔꯅꯤꯃꯥꯅ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯟꯀꯥꯁꯤ ꯁꯨꯈꯤꯗ꯭ꯔꯦꯗꯀꯣ ꯏꯁꯨ ꯊꯣꯏꯕ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥꯒ ꯃꯦꯂꯩꯒ ꯆꯪꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯏ ꯎꯔꯦ ꯃꯈꯣꯏꯒꯤ ꯊꯣꯡꯒ꯭ꯔꯥ ꯂꯩꯕꯗꯨꯗ ꯀꯔꯤꯅꯣꯃ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯏꯃꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏ ꯑꯉꯥꯡ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯊꯣꯏꯕꯔꯣ ꯏꯃꯥ ꯈꯪꯗꯦ ꯀꯨꯝꯃꯨꯅꯦ ꯅꯪꯕꯣ ꯃꯦꯂꯩ ꯀꯨꯝꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯉꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯣ ꯏꯃꯥꯒꯤ ꯊꯣꯏꯕ ꯍꯥꯏꯔꯒ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯅꯣꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯤꯍꯨꯟ ꯂꯩꯔꯝꯗ꯭ꯔꯦ ꯕꯣꯕꯣꯛꯀꯤ ꯊꯣꯏꯕ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯁꯦ ꯕꯣꯕꯣꯛꯀꯤ ꯁꯨꯁꯨ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯃꯌꯥꯝꯁꯨ ꯃꯅꯤꯡꯗ ꯀꯞꯅ ꯂꯥꯎꯅ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯆꯦꯟꯊꯣꯛꯅꯔꯛꯏ ꯁꯥꯃꯨꯅ ꯏꯆꯥ ꯊꯣꯏꯕ ꯍꯧꯒꯠꯂꯨꯁꯦ ꯏꯁꯨꯕꯨ ꯄꯨꯄꯨꯅ ꯈꯖꯤꯡ ꯐꯥꯕꯤꯗꯦꯅ ꯋꯥꯔꯧꯔꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣꯅꯦ ꯄꯨꯄꯨꯗ ꯇꯥꯛꯂꯝꯗ ꯅꯪꯅ ꯇꯨꯔꯦꯜ ꯀꯨꯝꯂꯝꯂꯤꯁꯤꯕꯣ ꯈꯖꯤꯡ ꯐꯥꯕꯒꯤ ꯇꯣꯉꯥꯟꯅ ꯁꯦꯝꯂꯝꯕ ꯂꯥꯡ ꯑꯣꯏ ꯏꯟ ꯑꯣꯏ ꯇꯧꯕꯗꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯊꯣꯏꯕꯗꯨ ꯏꯄꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯍꯧꯗ꯭ꯔꯦꯗꯀꯣ ꯊꯣꯏꯕ ꯏꯁꯨꯒꯤ ꯑꯅꯤꯡꯕ ꯆꯥꯅꯤꯡꯕ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯍꯧꯗ꯭ꯔꯦꯅꯦ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯪ ꯌꯥꯎꯗ ꯃꯃꯥꯕꯨ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯊꯣꯏꯕ ꯁꯦ ꯍꯧꯒꯠꯂꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯊꯣꯏꯕ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯦꯂꯣꯏꯁꯤꯡꯅ ꯃꯄꯥꯕꯨ ꯆꯦꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯃꯗꯤ ꯆꯦꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯈꯣꯏ 8ꯅ ꯊꯣꯏꯕꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ ꯁꯥꯃꯨ ꯃꯥꯒꯤ ꯂꯩꯅꯥꯗꯨ ꯇꯣꯏꯅꯗꯤ ꯍꯧꯈꯤꯗꯦ ꯑꯗꯨꯕꯨ ꯊꯥ ꯍꯧꯒꯠꯂꯛꯄ ꯑꯃꯗꯤ ꯊꯥ ꯂꯣꯏꯔꯝꯗꯥꯏ ꯌꯥꯝ ꯀꯟꯅꯗꯤ ꯍꯧꯗꯦ ꯑꯃꯨꯛꯃꯨꯛꯇꯤ ꯍꯧꯋꯤ ꯃꯦꯂꯩ ꯃꯈꯥ ꯇꯥꯕ ꯃꯆꯥ ꯅꯤꯡꯉꯣꯜ 2 ꯐꯪꯖꯗꯨꯅ ꯃꯆꯥ ꯊꯣꯏꯕꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯀꯥꯎꯊꯣꯛꯅ ꯍꯤꯡꯈꯤꯔꯝꯃꯤ
ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯁꯥꯃꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ꯫